Makal Mathel Manipur ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯡꯒꯪꯒꯤ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤ ꯃꯆꯥꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯈꯨꯡꯒꯪꯒꯤ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ꯫ ꯂꯣꯌꯥ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯍꯣꯠꯅꯕ ꯀꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯦ꯫ ꯂꯣꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯆꯤꯡꯌꯥ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯟꯕ ꯌꯥꯕ ꯃꯐꯝ ꯏꯔꯩ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯣꯌꯥ ꯌꯥꯝꯅ ꯋꯥꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯣꯌꯥꯅ ꯊꯕꯛ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯈꯨꯟꯗꯨꯗ ꯂꯩꯃꯤꯟꯅꯔꯝꯕ ꯍꯧꯖꯤꯛꯅ ꯏꯝꯐꯥꯜꯗ ꯍꯣꯡꯒꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯊꯤꯀꯥꯗꯥꯔ ꯕꯤꯅꯣꯏ ꯊꯦꯡꯅꯈꯤ꯫ ꯕꯤꯅꯣꯏꯅ ꯂꯣꯌꯥꯕꯨ ꯍꯦꯛ ꯎꯕꯗ ꯀꯧꯔꯛꯈꯤ꯫ "ꯂꯣꯌꯥ, ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯨ? ꯅꯨꯡꯉꯥꯏꯔꯤꯕꯣ?" ꯂꯣꯌꯥꯅ "ꯏꯌꯥꯝꯕ ꯎꯗ ꯀꯨꯏꯔꯦꯗ." "ꯀꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ ꯅꯅꯥꯎꯗꯤ? ꯋꯥꯔꯦꯗ, ꯁ꯭ꯋꯥꯏꯁꯤꯗ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯅꯥꯎ ꯅꯨꯄꯤꯗꯨꯒ ꯏꯆꯥꯗꯨꯒ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯅꯅꯥꯎꯗꯤ ꯀꯣꯛ ꯃꯩꯒ ꯈꯪꯗ꯭ꯔꯕꯅꯤꯗ." ꯕꯤꯅꯣꯏꯅ "ꯍꯩꯃꯥ, ꯂꯣꯌꯥ, ꯅꯪꯕꯨ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯔꯕꯅꯦ? ꯀꯨꯏꯔꯦꯅꯦ ꯅꯣꯏꯒꯤ ꯄꯥꯎꯒ ꯇꯥꯈꯤꯗꯕ꯫ ꯑꯩꯅ ꯈꯨꯟ ꯑꯁꯤꯗꯒꯤ ꯍꯣꯡꯈꯤꯕꯗꯨ ꯆꯍꯤ 9ꯃꯨꯛꯇꯤ ꯁꯨꯔꯝꯂꯅꯤ꯫ ꯌꯥꯝ ꯍꯣꯡꯉꯝꯃꯤꯅꯦ." ꯂꯣꯌꯥꯅ "ꯍꯣꯏ ꯏꯌꯥꯝꯕ, ꯌꯥꯝ ꯍꯣꯡꯉꯦ." ꯕꯤꯅꯣꯏꯅ "ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯊꯕꯛ ꯑꯝꯇ ꯁꯨꯗ꯭ꯔꯕꯣ ꯅꯪꯕꯣ?" ꯂꯣꯌꯥꯅ "ꯏꯌꯥꯝꯕ, ꯈꯔ ꯅꯣꯡꯃꯒꯤ ꯊꯣꯛꯑ ꯁꯨꯝ ꯁꯨꯔꯤ꯫ ꯉꯁꯤꯗꯤ ꯃꯈꯥ ꯈꯨꯟꯒꯤ ꯈꯨꯔꯥꯡ ꯅꯋꯥꯡꯖꯥꯎꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯆꯠꯂꯤꯕꯁꯤꯅꯤ." ꯕꯤꯅꯣꯏꯅ "ꯀꯥꯟꯅꯗꯦꯁꯦ ꯂꯣꯌꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯅꯣ ꯈꯔ ꯇꯧꯅꯕ ꯇꯧꯁꯤ꯫ ꯑꯩꯅꯦ ꯊꯕꯛ ꯑꯃ ꯊꯤꯔꯛꯀꯦ꯫ ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯥꯡꯆꯤꯠꯁꯦ ꯑꯩ ꯃꯃꯥꯡꯒꯤ ꯏꯅꯦ ꯅꯨꯔꯤ ꯈꯣꯏꯗ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯗ ꯅꯪꯁꯨ ꯂꯥꯛꯑꯣ, ꯊꯕꯛꯀꯤ ꯋꯥꯔꯤꯗꯣ ꯁꯥꯟꯅꯁꯤ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗꯤ ꯂꯪꯐꯩꯒꯤ ꯊꯕꯛꯅꯤꯅꯦ, ꯅꯪꯕꯨ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯒꯗ꯭ꯔꯅꯦ?" ꯂꯣꯌꯥꯅ "ꯏꯌꯥꯝꯕ, ꯑꯩ ꯌꯨꯝꯗ ꯑꯝꯇ ꯇꯥꯟꯅꯖꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯍꯥꯡꯆꯤꯠ ꯏꯌꯥꯝꯕꯅ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯄꯥꯎꯗꯣ ꯐꯥꯎꯅꯔꯁꯤ." ꯕꯤꯅꯣꯏꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯁꯦ ꯏꯌꯥꯝꯕꯗꯤ ꯅꯠꯇꯦ, ꯂꯨꯄꯥ 500ꯁꯦ ꯀꯩꯅꯣ ꯂꯩꯅꯣ." ꯂꯣꯌꯥꯅ "ꯏꯌꯥꯝꯕ ꯌꯥꯔꯅꯤꯗ." ꯕꯤꯅꯣꯏꯅ ꯁꯤꯅꯦ ꯂꯧꯅꯦ." "ꯀꯩꯅꯣ ꯌꯥꯔꯅꯦꯕꯣ? ꯁꯦ ꯍꯥꯡꯆꯤꯠꯇꯣ ꯁꯣꯏꯅꯨꯀꯣ." ꯂꯣꯌꯥꯅ "ꯍꯣꯏ ꯏꯌꯥꯝꯕ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ." ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯊꯤꯀꯥꯗꯥꯔ ꯕꯤꯅꯣꯏ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯈ꯭ꯔꯦ꯫ ꯂꯣꯌꯥ ꯊꯕꯛ ꯁꯨꯕ ꯂꯣꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯂꯣꯌꯥꯒꯤ ꯅꯨꯄꯤ ꯊꯥꯖꯅ ꯂꯣꯌꯥꯗ ꯍꯥꯏꯔꯛꯏ, "ꯉꯁꯥꯏ ꯑꯌꯨꯛ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯇ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ?" ꯂꯣꯌꯥꯅ "ꯊꯥꯖ, ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯕ ꯈꯨꯔꯥꯡ ꯅꯋꯥꯡꯖꯥꯎꯅ ꯃꯣꯏꯗ ꯆꯥꯛꯇꯣ ꯆꯥꯈ꯭ꯔꯣ, ꯅꯨꯃꯤꯗꯥꯡꯁꯤ ꯅꯣꯡ ꯇꯥꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯧꯕꯗꯨ ꯑꯗꯨ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯕ, ꯑꯗꯨꯗ ꯆꯥꯔꯕ." "ꯑꯗꯣ ꯅꯃꯥ ꯅꯆꯥꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯕ?" ꯊꯥꯖꯅ "ꯑꯩꯈꯣꯏꯕꯨꯗꯤ ꯀꯣꯕꯤ ꯃꯁꯣꯏ ꯈꯔ ꯏꯔꯣꯜꯂꯤ." ꯂꯣꯌꯥꯅ ꯐꯔꯦꯁꯦ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ, ꯉꯁꯤꯗꯤ ꯋꯥꯔꯨꯕ ꯑꯃ ꯇꯥꯟꯅꯗ ꯌꯥꯗ꯭ꯔꯦ꯫ ꯑꯉꯥꯡꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ?" ꯊꯥꯖꯅ "ꯍꯧꯖꯤꯛꯇ ꯇꯥꯃꯣꯕꯨ ꯍꯪꯉꯝꯕꯅꯦ, ꯏꯃꯨꯡꯗ ꯇꯨꯝꯃꯝꯒꯅꯤ." ꯂꯣꯌꯥꯅ "ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯇꯨꯝꯕ ꯇꯧꯍꯩꯗꯦꯅꯦ, ꯐꯔꯦꯁꯦ ꯇꯨꯝꯖꯔꯁꯅꯨ." ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯊꯥꯖꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯣꯌꯥꯁꯨ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡ ꯍꯥꯝꯅꯅꯕ ꯏꯁꯤꯡ ꯁꯥꯍꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯖꯅ ꯍꯥꯏꯔꯛꯏ, "ꯉꯁꯥꯏ ꯇꯥꯃꯣꯅ ꯋꯥꯔꯨꯕ ꯑꯃ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ?" ꯃꯇꯝꯗꯨꯗ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯉꯁꯥꯏ ꯑꯩꯈꯣই ꯈꯨꯟꯁꯤꯗ ꯂꯩꯃꯤꯟꯅꯔꯝꯕ ꯏꯌꯥꯝꯕ ꯕꯤꯅꯣꯏ ꯊꯦꯡꯅꯩ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯃ ꯇꯧꯁꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯥꯝ ꯋꯥꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯊꯕꯛꯇꯨꯁꯨ ꯃꯥꯅ ꯊꯤꯕꯤꯔꯛꯀꯦ ꯍꯥꯏꯔꯝꯃꯤ." ꯊꯥꯖꯅ "ꯇꯥꯃꯣ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅ, ꯊꯕꯛꯇꯨꯕꯨ ꯀꯔꯤ ꯊꯕꯛꯅꯤ ꯍꯥꯏꯒꯦ?" ꯂꯣꯌꯥꯅ "ꯊꯥꯖ, ꯊꯕꯛꯇꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ. ꯍꯥꯡꯆꯤꯠꯁꯦ ꯃꯥ ꯏꯅꯦ ꯅꯨꯔꯩ ꯈꯣꯏꯗ ꯂꯥꯛꯀꯅꯤ. ꯑꯗꯨꯗ ꯊꯕꯛꯇꯨ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯒꯅꯤ. ꯑꯗ ꯌꯨꯝꯗ ꯂꯩꯔꯣꯏꯗꯧꯔꯤꯕꯁꯤꯅꯤꯅꯦ, ꯂꯪꯐꯩꯅꯤꯅꯦ ꯆꯠꯇꯣꯏꯁꯦ." ꯊꯥꯖꯅ "ꯇꯥꯃꯣ, ꯂꯪꯐꯩ ꯑꯣꯏꯔꯗꯤ ꯑꯁ ꯇꯜꯂꯤꯕꯣ, ꯑꯩꯒ ꯕꯨꯡꯕꯨꯡꯒ ꯏꯕꯥꯅꯤꯗꯪ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯍꯧꯗꯣꯏꯅꯣ?" ꯂꯣꯌꯥꯅ "ꯊꯥꯖ, ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ. ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯃꯤ ꯑꯣꯏꯔꯔꯣꯏ. ꯀꯔꯤꯅꯣ ꯇꯧꯕ ꯇꯥꯕꯅꯤꯅꯦ."
ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛ ꯃꯦꯗꯥꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯈꯦꯂꯦꯟꯗꯣ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯝꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯥꯒꯤ ꯁ꯭ꯀꯨꯜꯗꯨꯁꯨ ꯁꯤꯗ ꯑꯗꯨꯝ ꯆꯠꯄ ꯌꯥꯏꯅ꯫ ꯊꯥꯖꯅ ꯇꯥꯃꯣ ꯈꯪꯗ꯭ꯔꯦꯅꯦ, ꯌꯥꯔꯛꯇꯧꯗꯤ ꯃꯥꯟꯗꯦ, ꯑꯗꯣ ꯍꯥꯏꯔꯒ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯣꯌꯥꯅ ꯐꯔꯦꯁꯦ, ꯊꯕꯛꯇꯣ ꯀꯔꯤ ꯊꯕꯛꯅꯣꯗꯣ ꯈꯪꯉꯒ ꯀꯣꯟꯅ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ꯫ ꯕꯥꯇꯤꯜꯁꯤ ꯏꯁꯤꯡ ꯌꯥꯎꯔꯤꯕ꯭ꯔꯥ? ꯈꯣꯡꯁꯤ ꯑꯝꯇ ꯍꯥꯝꯗꯣꯛꯎꯈꯤꯒꯦ꯫ ꯅꯪꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ, ꯉꯁꯤꯗꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯗꯧꯕ ꯃꯥꯜꯂꯤ, ꯉꯟꯅ ꯇꯨꯝꯁꯤ꯫ ꯊꯥꯖꯅ ꯍꯣꯏ ꯇꯥꯃꯣ, ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯊꯥꯖ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯣꯌꯥꯅ ꯂꯪꯐꯩ ꯆꯠꯂꯕꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯣꯡꯌꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯖꯅ ꯂꯣꯌꯥꯗ ꯍꯥꯏꯔꯛꯏ, ꯇꯥꯃꯣ, ꯅꯪꯅ ꯂꯪꯐꯩ ꯆꯠꯈ꯭ꯔꯗꯤ ꯁꯤꯒꯨꯝꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯃꯥ ꯏꯆꯥꯗꯤ ꯌꯥꯝ ꯀꯤꯅꯤꯕꯣ꯫ ꯂꯣꯌꯥꯅ ꯊꯥꯖ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯗ, ꯑꯩꯅ ꯅꯣꯏꯒꯤ ꯅꯃꯥꯕꯣꯛꯀꯤ ꯃꯆꯥꯗꯣ ꯌꯥꯅꯕ ꯍꯥꯏꯅꯔꯝꯒꯦꯕ꯫ ꯐꯔꯦꯁꯦ, ꯇꯨꯝꯃꯨ ꯊꯦꯡꯉꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯊꯤꯀꯥꯗꯥꯔ ꯕꯤꯅꯣꯏꯅ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯌꯥ ꯏꯅꯦ ꯅꯨꯔꯩꯈꯣꯏꯗ ꯂꯥꯛꯈꯤ꯫ ꯂꯣꯌꯥꯅ ꯏꯅꯦ ꯅꯨꯔꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯏꯅꯦ ꯅꯨꯔꯩꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯅꯦ, ꯏꯅꯦ, ꯏꯅꯦ ꯅꯨꯔꯩ ꯂꯩꯇꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯏꯅꯦ ꯅꯨꯔꯩꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯂꯣꯌꯥꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯂꯣꯌꯥ ꯀꯔꯤ ꯂꯩꯒꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ? ꯆꯪꯉꯣ ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯂꯣꯌꯥꯅ ꯍꯣꯏ ꯏꯅꯦ꯫ ꯅꯨꯔꯩꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯣ ꯂꯣꯌꯥ, ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ? ꯂꯣꯌꯥꯅ ꯏꯅꯦ, ꯏꯌꯥꯝꯕ ꯊꯤꯀꯥꯗꯥꯔ ꯕꯤꯅꯣꯏꯅ ꯏꯅꯦꯈꯣꯏꯁꯤꯗ ꯃꯥ ꯂꯥꯛꯀꯅꯤ, ꯑꯗꯨꯗ ꯃꯥꯒ ꯎꯅꯁꯤ ꯉꯥꯏꯔꯝꯃꯨ ꯍꯥꯏꯕ, ꯑꯗꯨꯒꯤ ꯏꯅꯦꯒꯤꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯏꯌꯥꯝꯕ ꯕꯤꯅꯣꯏꯕꯨ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯏꯅꯦ? ꯅꯨꯔꯩꯅ ꯑꯣ, ꯍꯣꯏ ꯂꯥꯛꯀꯅꯤ꯫ ꯅꯕꯥꯅꯤ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯕꯣ? ꯂꯣꯌꯥꯅ ꯍꯣꯏ ꯏꯅꯦ, ꯅꯍꯥꯟ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯐꯥꯎꯅꯈ꯭ꯔꯦ꯫ ꯏꯅꯦ ꯅꯨꯔꯩꯅ ꯐꯔꯦ, ꯂꯣꯌꯥ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ, ꯂꯥꯛꯑꯅꯤ ꯃꯈꯣꯏꯁꯨ꯫ ꯅꯅꯦꯅꯦ ꯏꯃꯨꯡꯗ ꯀꯩꯅꯣ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯑꯗꯨꯝ ꯐꯝꯃꯨꯀꯣ, ꯏꯅꯦ ꯆꯥ ꯂꯣꯜꯂꯛꯀꯦ꯫ ꯂꯣꯌꯥꯅ ꯏꯅꯦ ꯂꯣꯜꯂꯨꯔꯅꯨꯗ, ꯏꯅꯦꯗ ꯋꯥꯏ ꯆꯤꯟꯅꯅꯕꯅꯤ, ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯒꯦ ꯌꯥꯅꯤꯌꯦ꯫ ꯏꯅꯦ ꯅꯨꯔꯩꯅ ꯌꯦꯠꯂꯣꯏꯗ, ꯐꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯗꯨ ꯏꯅꯦ ꯅꯨꯔꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤ꯫ ꯏꯅꯦ ꯅꯨꯔꯩꯁꯨ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯅꯦ ꯅꯨꯔꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯗꯨ ꯂꯣꯌꯥꯅ ꯎꯏ꯫ ꯏꯌꯥꯝꯕ ꯕꯤꯅꯣꯏ ꯂꯥꯛꯑꯦꯅꯦ꯫ ꯏꯌꯥꯝꯕ ꯆꯪꯉꯣ, ꯑꯩꯗꯤ ꯉꯁꯥꯏꯅ ꯌꯧꯔꯛꯑꯕꯅꯦ, ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ꯫ ꯕꯤꯅꯣꯏꯅ ꯂꯣꯌꯥ, ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯍꯦ, ꯑꯗꯣ ꯏꯅꯦꯗꯤ ꯂꯩꯈꯤꯗꯕ꯭ꯔꯥ? ꯂꯣꯌꯥꯅ ꯏꯌꯥꯝꯕ ꯂꯩꯕꯅꯤ, ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯏꯅꯦ, ꯏꯌꯥꯝꯕ ꯕꯤꯅꯣꯏ ꯌꯧꯔꯛꯑꯦ꯫ ꯏꯅꯦ ꯅꯨꯔꯩꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯕꯤꯅꯣꯏ, ꯅꯪ ꯌꯧꯔꯛꯑꯦꯗꯅ꯫ ꯂꯣꯌꯥ, ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ, ꯑꯩ ꯏꯃꯨꯡꯗ ꯆꯥ ꯊꯥꯡꯀꯠꯂꯝꯕꯅꯤ, ꯄꯨꯊꯣꯔꯛꯑꯒꯦ, ꯐꯝꯃꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯏꯅꯦ ꯅꯨꯔꯩꯗꯨ ꯏꯃꯨꯡꯗ ꯆꯥ ꯂꯣꯟꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯆꯪꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯂꯣꯌꯥ ꯑꯃꯗꯤ ꯕꯤꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯣꯌꯥꯅ ꯏꯌꯥꯝꯕ, ꯅꯍꯥꯟ ꯏꯌꯥꯝꯕꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨꯕꯨ ꯌꯥꯅꯔꯕꯣ? ꯀꯃꯥꯏ ꯇꯧꯕ ꯊꯕꯛꯅꯣ? ꯂꯣꯌꯥ, ꯊꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯊꯕꯛꯅꯤꯗ, ꯊꯥꯒꯤ ꯈꯨꯠꯁꯨꯃꯟꯗꯤꯅꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯕꯖꯥꯠꯅꯤ, ꯑꯗꯣ ꯊꯕꯛꯇꯣ ꯍꯧꯖꯤꯛ ꯌꯥꯝ ꯍꯥꯡꯉꯤ ꯍꯥꯏ꯫ ꯍꯧꯖꯤꯛ ꯍꯦꯛꯇ ꯃꯤ ꯂꯩꯔꯗꯤ ꯄꯣꯔꯛꯑꯣ ꯍꯥꯏꯌꯧꯏꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯍꯣꯔꯦꯟꯁꯤ ꯆꯠꯄ ꯌꯥꯒꯗ꯭ꯔꯣ? ꯂꯣꯌꯥꯅ ꯏꯌꯥꯝꯕ, ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤ ꯌꯨꯝꯗ ꯂꯩꯈꯤꯒꯦ, ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇோ ꯑꯗꯨꯁꯨ ꯑꯩ ꯌꯥꯎꯔꯒꯦ꯫ ꯌꯨꯝꯗ ꯅꯅꯥꯎꯄꯤ ꯃꯊꯟꯇ ꯊꯅꯝꯕ ꯌꯥꯗꯕꯅꯤꯅ ꯃꯤ ꯑꯃꯠꯇ ꯀꯧꯁꯤꯜꯂꯝꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯕꯤꯅꯣꯏꯅ ꯐꯔꯦ ꯂꯣꯌꯥ, ꯑꯗꯣ ꯅꯪꯁꯦ ꯑꯩꯅ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯣ ꯀꯩꯗꯧꯉꯩ ꯂꯥꯛꯑꯣ ꯍꯥꯏꯕ? ꯂꯣꯌꯥꯅ ꯏꯌꯥꯝꯕ, ꯉꯁꯤꯁꯤ ꯇꯥꯡ 19නිꯗꯅ, ꯑꯗꯨꯗꯤ ꯇꯥꯡ ꯑꯃꯗ ꯂꯥꯛꯄꯤꯔꯣ, ꯑꯩ ꯁꯦꯝ ꯁꯥꯖꯔꯝꯃꯒꯦ꯫ ꯕꯤꯅꯣꯏꯅ ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯁꯣꯏꯔꯅꯨꯀꯣ꯫ ꯁꯦ, ꯊꯕꯛ ꯑꯗꯨꯒꯤ ꯑꯍꯥꯟꯕꯒꯤ ꯁꯦꯟꯅꯤ, 10,000ꯅꯤ꯫ ꯂꯣꯌꯥꯅ ꯏꯌꯥꯝꯕ, ꯊꯕꯛ ꯁꯨꯗ꯭ꯔꯤꯉꯩꯅ ꯀꯔꯤꯒꯤ ꯁꯦꯟꯅꯣ? ꯕꯤꯅꯣꯏꯅ ꯂꯣꯌꯥ, ꯁꯤꯗꯤ ꯊꯕꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤꯅꯦ, ꯅꯪꯅꯆꯠꯀꯗꯧꯔꯤꯕꯁꯦ ꯊꯥ 1, 2 ꯅꯠꯇ꯭ꯔꯒ 3 ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯐꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯌꯨꯝꯗ ꯁꯦꯟꯁꯤ ꯈꯔ ꯄꯤꯔꯝꯗ꯭ꯔꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯒ ꯏꯆꯥꯒꯗꯨ ꯈꯔ ꯀꯣꯝꯅ ꯅꯦꯅꯥ ꯇꯥꯅ ꯂꯩꯗꯅ꯫ ꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯂꯣꯌꯥꯅ ꯍꯣꯏ ꯏꯌꯥꯝꯕꯅ ꯍꯥꯏꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤ, ꯑꯗꯨꯗꯤ ꯏꯌꯥꯝꯕ, ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯒꯦ, ꯇꯥꯡ ꯑꯃꯗꯣ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣ꯫ ꯕꯤꯅꯣꯏꯅ ꯐꯔꯦ ꯂꯣꯌꯥ, ꯍꯜꯂꯣ꯫ ꯑꯗꯣ ꯂꯣꯌꯥ, ꯁꯦꯟ ꯂꯧꯁꯤꯟꯕ ꯍꯧꯔꯕꯅꯤꯅ ꯊꯕꯛꯇꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ? ꯂꯣꯌꯥꯅ ꯍꯣꯏ ꯏꯌꯥꯝꯕ, ꯁꯣꯏꯖꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯊꯤꯀꯥꯗꯥꯔ ꯕꯤꯅꯣꯏ ꯊꯕꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫
loya mayum yaurake magi nupi thaja sumangi masi amada hauriba khamen sing adudagi khamen hikli konthong lomdagi loya changakpadu thajana urami loya lakpadu ubada thajana hairi tamo hanbira yadana midudi unabira abo loya na hoi hoi unare nya he miro nangbo thajana he mine loreda hekpa loya na fare imunga chango se ai polang se paira age asumna loya amadi thaja imungda changae sakhumda loya amadi thaja wari sanari loya na thaja se lising kunli thamjelu thajana tamo asuya masel sidi karigino karai dagino sibo loya na thikadar binoina magi thabakto chatnabagi pirakpane thajana kaino hai sibu tamo thabuk su sudrinina loya na pakhatprane aisu ahanbadadi kaino ne na khalubane ada yama binoina haimine kaisum khanganu nanga thabak chatkhringaida nupi ka ngangana lehobada nungaina bani haire ada aisu hoine chumine na khalaaba thaja nangsu khallune aina langfaida laikhradi namana cha kali charga leidino thajana hoi adu su chume ado tamo mabuk medagi machanupa khilen kongni haibadubu kobiramuko adu natradi ai lehoba talleba loyana hoi ai ngasi nungthindo chatlaga hainarurage fajana hayadi sodana yarakani moisu kanana tedana ko thajana hoi tamo na fanaba chenbiramuko asumna thaja amadi loya wari watai kaya sanaduna loyana chatkadoriba thabak adugi watanaki matam tu haukhre loyana thaja hoi ki mamabo meda hoi da lakhi loyana mamabo meda hoi ki mayum jawduna mamabo meda bu kaurami imabo kanam laitro yum sibo khelen tanjadu da mabok medagi mapuroiba damen tholoi damen na loya nang laibra kakalo loyana hoi ipan imabok hoiga wamta tanajage na lakpani ado imabok ti ude laitabro damen na laikhibani ai koge mama manang butabro loya laine imungdagi medhana tare thorage damena ado loya nangna wa ma haibudubu kari wanone loyana ipan sumdobani aise lamfaida thaba khara suruge tobani ada thajaga bumungado mokhoi khatang thanambadu hek nungai jadaba ada khilenbu akhoi da matam khara thamge haige na lakjabani aigidi ahalamansu laikhidrabanina mama masadang thanambado nungajadaba ipan damena raibo adugi were khilen natrasu namabok lehelaga loredana adu nangna chatkani haiduna kari lamda kari kamdauba thabak none loyana ipan adudi aisu khangdri khoi lekai hida leramba yamba thikadar binoina porakpa thabak ni ipan damena ngai khune binoi haidi khoi sidagi imphal da hongkhiwa binoi burane loyana mane ipan mana porakpa thabak ne damena phai madi senga yamna paikhrabani hei mapa mapugi hantaktadi yam warakharponi da tanja aduda meda tholakle medhana kanano laebo haima loya nang oire koileda udaba thajadi karam tawriba loyana imabo sum panglei leidi masu aingonda leidana yam wareda mapamnasu mabu aingonda lei haiduna inthokpire masigi su khaluradi ayam nungaiti dai mabo matamduda damena hera loya hawjikti madu punam hawkhredana nang nupa natro thabak kana sunumduna nakhoisu nungayai fanaba honaraga loredana ato aikhoisu nangi damo leirisidi loyana hoi ipan khoi mayam leibagi aisu nungai jaribani medana farese ado loya nanga lakpabu kai haininge matamduda damena loya se matam khara langpai chatke harine mana langpai chatkhadi thajaga mama machadu kanaga lehuni ata mama bokta matam khara leminaramu haige laibani mama bok nangna matam khara loya gida lebirucho medana adugi bo leithoga loredana ado nangi thabakti kaidongwe chattuiba loyana ima bok handak laiba tangma sida chakadabani ma bo medana fare adudi ai tang kunthak ayuk to aduda ona laage ko
ꯂꯣꯌꯥꯅ ꯍꯣꯏ ꯏꯃꯥꯕꯣꯛ ꯃꯦꯗꯥꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨꯅꯦ ꯅꯨꯃꯤꯠ ꯃꯝꯗ꯭ꯔꯤ ꯉꯁꯤꯗ ꯍꯜꯂꯨ ꯑꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯎꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯊꯥꯖꯒꯤ ꯃꯃꯥꯕꯣꯛ ꯃꯦꯗꯥ ꯍꯣꯏꯒꯤ ꯃꯆꯥꯒ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯅꯕ ꯂꯥꯛꯄ ꯑꯗꯨ ꯃꯃꯥꯕꯣꯛ ꯃꯦꯗꯥ ꯃꯁꯥ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯌꯥꯕꯤꯔꯛꯈꯤ ꯃꯗꯨꯃꯛꯅꯤ ꯊꯥꯖ ꯑꯃꯗꯤ ꯂꯣꯌꯥꯅ ꯄꯥꯝꯖꯕꯁꯨ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯃꯃꯥꯕꯣꯛ ꯃꯦꯗꯥꯅ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯂꯣꯌꯥꯗ ꯄꯤꯕꯤꯔꯛꯈꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯣꯌꯥ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯊꯥꯖꯗ ꯈꯤꯂꯦꯟꯒꯤ ꯃꯍꯨꯠ ꯃꯃꯥꯕꯣꯛ ꯃꯦꯗꯥ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥꯅ ꯊꯥꯖꯗ ꯄꯥꯎ ꯇꯝꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯣꯌꯥꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯥꯡꯖꯧꯅꯅ ꯃꯃꯥꯕꯣꯛ ꯃꯦꯗꯥ ꯂꯥꯛꯇꯨꯅ ꯂꯣꯌꯥ ꯑꯩꯈꯣꯏꯗ ꯂꯩꯈ꯭ꯔꯦ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤꯕ ꯃꯇꯝꯅ ꯂꯣꯌꯥꯅ ꯊꯕꯛ ꯆꯠꯀꯗꯕ ꯄꯨꯡꯐꯝ ꯑꯗꯨ ꯄꯣꯔꯛꯇꯨꯅ ꯃꯃꯥꯡꯗ ꯇꯥꯔꯔꯦ ꯕꯤꯅꯣꯏ ꯂꯣꯌꯥ ꯑꯩꯈꯣꯏꯗ ꯂꯣꯌꯥꯕꯨ ꯂꯧꯕ ꯂꯥꯛꯈꯤ ꯂꯣꯌꯥꯁꯨ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯕꯤꯅꯣꯏꯅ ꯂꯣꯌꯥ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯌꯣꯝꯕ ꯂꯣꯏꯔꯕꯣ ꯅꯪꯕꯣ ꯂꯣꯌꯥꯅ ꯏꯌꯥꯝꯕ ꯂꯣꯏꯖꯔꯦ ꯕꯤꯅꯣꯏꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯣꯛꯂꯛꯑꯣꯀꯣ ꯑꯩ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯒꯦ ꯂꯣꯌꯥꯅ ꯍꯣꯏ ꯏꯌꯥꯝꯕ ꯅꯅꯥꯎꯁꯨ ꯊꯣꯛꯆꯔꯛꯑꯒꯦ ꯃꯇꯝꯗꯨꯗ ꯊꯥꯖ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯈꯤ ꯅꯨꯡꯍꯤꯛꯅꯔꯕ ꯈꯣꯟꯖꯦꯜꯅ ꯂꯣꯌꯥꯗ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨꯀꯣ ꯑꯩ ꯇꯥꯃꯣꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯗꯧꯔꯤꯕꯅꯤꯀꯣ ꯂꯣꯌꯥꯅ ꯊꯥꯖ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯅꯪ ꯑꯃꯗꯤ ꯏꯆꯥ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯆꯦꯛꯁꯤꯟꯅ ꯏꯃꯥꯕꯣꯛꯀ ꯂꯩꯔꯝꯃꯨꯀꯣ ꯊꯣꯡꯒꯥꯜꯗ ꯕꯤꯅꯣꯏꯅ ꯒꯥꯔꯤ ꯍꯣꯔꯣꯟ ꯈꯣꯡꯉꯛꯈꯤ ꯃꯦꯗꯥꯅ ꯂꯣꯌꯥ ꯕꯤꯅꯣꯏꯁꯦ ꯉꯥꯏꯕ ꯋꯥꯔ ꯃꯥꯜꯂꯦꯅꯦ ꯆꯠꯅꯕ ꯇꯧꯔꯣꯅꯦ ꯂꯣꯌꯥꯅ ꯍꯣꯏ ꯏꯃꯥꯕꯣꯛ ꯂꯣꯌꯥꯅ ꯊꯥꯖꯗ ꯊꯥꯖ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯊꯥꯖ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯋꯥ ꯍꯥꯏꯕꯒꯤ ꯑꯄꯥꯡꯒꯜ ꯂꯩꯈꯤꯗ꯭ꯔꯦ ꯃꯦꯗꯥꯅ ꯆꯠꯂꯣ ꯆꯠꯂꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯂꯣꯌꯥ ꯊꯥꯖꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯀꯣ ꯅꯃꯥꯕꯣꯛ ꯑꯩ ꯂꯩꯔꯦ ꯁꯤꯅꯤ ꯂꯣꯌꯥꯅ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯂꯣꯌꯥ ꯃꯐꯝ ꯈꯪꯗꯕ ꯂꯝ ꯑꯃꯗ ꯂꯥꯡꯐꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯂꯣꯌꯥꯅ ꯆꯠꯂꯤꯕ ꯂꯥꯡꯐꯩ ꯑꯁꯤ ꯀꯔꯝꯕ ꯊꯕꯛꯅꯣ ꯊꯕꯛꯇꯨ ꯇꯧꯕꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯈꯤꯕ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ